Handak Tipaimuk National Highway 02 survey pangthokpada lambi ten hannabagi survey pangthoe. Masina Tipaimuk lambi manaktareba khun tara taruk rom survey nobona highway ga samnaroi hai. Masigi maramda adomda leba khun tara taruk romna yanadaba uttuna rally pangthoe. Aduga Tipaimuk National Highway 02 su ban kowi. Survey gi maramda makhoi gi khun mayam amuga samnagedra haibase hojik pending da leiri. Churachandpur Zilla gi ZEO na Samagra Shiksha Abhiyan SSA gi makhada District Level Kala Utsav 2025 pangthoe. Masigi thoramna tribal culture ga tradition chawkhatnabagi thoram oibana numit asida tungan ba art festival utkhi. September tha hobudi Churachandpur gi district administration na district training center toibongda Sampurnata Abhiyan scheme mapungphana loisinbagi frontline workers self-help group ga official sing mayamda appreciation certificate pithokpagi ikai khumnaba numit na thoram pangthokre. Sampurnata Abhiyan ase tha ahumgi campaign Niti Ayog na 2024 July thadagi hangdukpa Bharat pumnamakta district chamangarom khanbada Churachandpur Zilla gi Lamka South block ga Tuibung block sok khanbani. Churachandpur police na toina temporary motor vehicle checkpost tungan mamafamda sembagi maramda drugs tungan ba fagat pangamle. Police na Hai Chin Myanmar dagi Churachandpur Zilla gi National Highway 102B Guiti Road haina masigi lambi dagi drugs ayambase pusinbani hai. Drugs di karbarna line sell fangnabagi wakhal leiba kharana toina masigi thabakse paikhatpani. Ministry of Home Affairs Manipur Sarkar gi official ga KNO UPF na September tang marida New Delhi da chahiyama suspension of operation amuka sanghankre. Aduga designated camp tarit rom buffer zone nakna leiba ado hongdokani su haire. Aduga designated camp masing su nemthagani hai. Aduga Manipur integrity su miyamna preserve tonaba yanaba su purai. September tang trahumdu numidda Prime Minister Narendra Modi Churachandpur khungchatda District Administration Civil Society Organization mayamna Tuibung Peace Ground da reception thoram mapungphana thoram pangthoi. Prime Minister Manipur lakpana public political party tungan bagi expectation manadrasu. Chahi anirom irang na Chinga tam khai narabagi santi amuka purak nabagi Prime Minister na miyambu appeal tawe. Mahak na Churachandpur da leba IDPS kayaram su unaki. Aduga relief center da leba mayam mating piba su adum pithukani su haire. Project Lupa Crore kayaram gi sanghaba loiraga koki jau council luchingba MLA organization kaya unaraga memorandum su pikhi. Adi Karma Yogi Abhiyan Churachandpur ga Pherzol Zilla gi damak Churachandpur Zilla da September tang 3 numit hangdoi. Masigi thoram se Ministry of Tribal Affairs Bharat Sarkar gi makhada tribal mayam gi damak chawkhatnabagi khonthang amani. Masigi scheme puthoknaba master trainers state process lab su Zilla anisida loisele. Masigi scheme gi makhada Sarkar na tribal mayam gi damak tungan ba plan sim saba mayam se mapungphana state sarkar na su thabak ningthina paikhat pigini su khalle. Pherzol Zilla gi Forest Division na semba Wildlife Week 2025 gi makhada Pherzol Zilla gi school tungan badagi angang sing na essay writing painting ga quiz competition pangthoe. Masigi thorum na anoba generation na wildlife preserve tawna wakhal soidana pothukani su khalle. Manipur Sarkar na ayaba piba matungda Mulwa Phei Churachandpur Zilla da Bethesda College of Nursing da Phamung Chama Hospital hangduk naba order piba matungda Bethesda Hospital and Research Center celebration numit su pangthoi. Khun arapadagi lairaba miyamna laina haksel gi maramda khudong chaba soidana fanglakani su thazai. Churachandpur Zilla gi district administration na hapta khoding da relief center mayam da relief materials pitu pasu lepthana chathari. Hauzik Churachandpur Zilla the relief centers 81 dagi mioi 15,431 leiri. Matam kharagi mamangda Manipur Chief Secretary na relief center da leba mayam December 2025 phawbada makhoi gi lepham da halakani hai irabadu thabak oina di kharabu wagane su khalle. Chinga tamgi marakta ngasi phawba chathok chasin yadriba marakta IDPs mayam makhoi gi hana lepham da hannabagi plan sisu wahang ajawba ama oiki. Churachandpur Zilla da kumsi 2025 hobadigi ngasi phawbana script typhus laina dagi mioi ani laikhidre anaba kayaram su leiri. Churachandpur Police Security Forcing na marakta Churachandpur area nongmei bomga nongmei maru phagat padum leiri. Niyom nattana nongmei
ꯄ꯭ꯔꯥꯏꯚꯦꯠꯅ ꯊꯝꯕꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯒꯠꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯥꯟꯇꯤ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤꯁꯨ ꯈꯜꯂꯤ꯫